India Pakistan amasung Pakistan Occupied Kashmir da chathakhiba Operation Sindoor da Jaish-e-Mohammed ke Chief Masood Azhar ke Manao Nupa Abdul Rauf Azhar Leikhidre haina BJP na claim tourakli. NDTV ki report amana hai BJP na social media da thagalakpa post amada Abdul Rauf Azhar ge photo amagi mathakta eliminated haiba wahai ase tharakpa thengnake. Kumja ing singamaga chamapan marifutara mapan da Indian Airlines ke flight number IC814 Kandahar da hijack taukiba aduge mastermind Abdul Rauf Azhar na oikibane. Flight adu Kathmandu dage Delhi tamna passenger chamaga marifutara puraga pairakpane. Adum oinamak flight adu hijack tauraga Kandahar da divert taukraga Government of India da terrorist ahum thadoraknaba pressure taurakibane. Makhoi da thadoraknaba pressure taurakiba terrorist ahum adugi manungda Masood Azhar shu amane. Nakal amarom da kumja ing singanishum na amage Pathankot terror attack so Abdul Rauf Azhar yauki haina pau asina makhat tare.